Hi ma'am, ngasidi ayuktagi ꯏꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯧꯕꯗꯒꯤ ꯍꯧꯖꯔꯒꯦ. ꯑꯗꯣ ꯃꯥꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯌꯦꯔꯨꯝꯒ ꯇꯧꯔꯒ ꯆꯥꯛꯁꯦ ꯔꯦꯗꯤ ꯑꯣꯏꯔꯦ. ꯂꯥꯛꯑꯣꯅꯦ ꯂꯣꯏꯁꯜꯂꯣꯅꯦ. ꯃꯩ ꯃꯨꯠꯈ꯭ꯔꯦ. ꯄꯨꯡ 3 ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯊꯦꯡꯉꯦ. ꯉꯁꯤ ꯋꯦꯗꯅꯁꯗꯦꯅꯤ ꯀꯩ ꯊꯣꯛꯀꯦ? ꯒꯦꯝ. ꯊꯣꯛꯄ ꯂꯥꯛꯑꯣꯁꯦ ꯃꯃꯥ ꯐꯤꯔꯣꯜ ꯈꯜꯂꯝꯃꯅꯤ. ꯃꯥꯏ ꯇꯣꯁꯇꯣ ꯑꯩ ꯆꯥꯗꯣꯏꯅꯤ ꯆꯣꯡꯉ. ꯂꯣꯏꯔꯒ ꯆꯥꯔꯣ. ꯆꯥꯛ ꯈꯔ ꯍꯥꯟꯅ ꯏꯟꯈꯤꯒꯦ. ꯅꯪ ꯉꯔꯥꯡ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯥꯞꯄꯤꯔꯛꯄꯩ ꯋꯥꯅꯤ. ꯃꯩꯁꯨ ꯂꯥꯛꯇꯦ. ꯅꯣꯡ ꯇꯥꯕꯗꯒꯤ ꯃꯩꯁꯨ ꯂꯥꯛꯇ꯭ꯔꯦ. ꯅꯪ ꯒ꯭ꯂꯣꯞꯁꯇꯨꯗꯤ? ꯄꯦꯡꯗ. ꯐꯔꯦ ꯐꯔꯦ. ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯥꯎꯍꯧꯅꯤ. ꯁꯤ ꯂꯥꯏꯔꯤꯛ ꯂꯣꯏ ꯍꯥꯞꯄꯤꯁꯦ ꯀꯩꯁꯨ ꯂꯣꯏꯅ ꯇꯧꯗꯧ ꯃꯥꯟꯗꯦ. ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯅꯤ. ꯅꯪ ꯁ꯭ꯀꯨꯜꯒꯤꯅꯦ ꯂꯥꯏꯔꯤꯛ ꯔꯨꯇꯤꯟ ꯂꯣꯏꯅ ꯍꯥꯞꯄꯤꯁꯦ ꯅꯣꯏ ꯁꯣꯁꯦꯜ ꯋꯥꯔꯛ ꯇꯧꯅꯤ ꯍꯥꯏꯕꯅꯤꯅꯅꯦ ꯀ꯭ꯂꯥꯁꯇꯣ ꯂꯣꯏ ꯇꯧꯗꯧ ꯃꯥꯟꯗꯦꯕ. ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯨꯗꯤ ꯂꯣꯏ ꯍꯥꯞꯄꯕꯅꯤ. ꯁꯠ ꯌꯣꯜꯂꯣ. ꯍꯥꯞꯄꯨ. ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯔ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯄꯩ ꯄꯦꯔꯣꯠ ꯑꯃ ꯑꯅꯤ ꯇꯧꯗꯧ ꯃꯥꯟꯗꯦꯕ. ꯐꯨꯜꯂꯦ ꯀꯥ ꯑꯗꯨ ꯐꯣꯟ ꯑꯩ ꯑꯣꯏꯔꯗꯕꯅꯦ. ꯏꯆꯥꯅ ꯆꯥꯎꯔꯒꯅꯦ ꯑꯩꯁꯦ ꯃꯃꯥꯅ ꯆꯥꯛ ꯏꯜꯂꯒ ꯁ꯭ꯀꯨꯜꯗ ꯅꯪꯉꯔꯣꯏ ꯀꯥꯏꯅ ꯆꯥꯛꯀ ꯆꯥꯔꯒ ꯂꯥꯛꯏ. ꯋꯥꯔꯤꯈꯛ ꯂꯤꯕ ꯅꯠꯇꯅ ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯒꯅꯦ ꯌꯦꯡꯗꯣꯏꯕ. ꯑꯩꯁꯦ ꯄꯤꯛꯏꯉꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯦ ꯏꯁꯥꯅ ꯂꯣꯏ ꯈꯪꯗꯣꯏꯕ. ꯈꯪꯕ꯭ꯔꯥ? ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯆꯨꯍꯟꯒꯅꯨ. ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯔꯅꯤ. ꯂꯥꯏꯔꯤꯛ ꯄꯥꯔꯔꯣꯏ. ꯂꯥꯏꯔꯤꯛ ꯄꯥꯔꯔꯣꯏ. ꯁꯥꯇ꯭ꯔꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯁꯦ ꯀꯩꯅꯣ ꯏꯆꯥ? ꯏꯁꯇꯨꯗꯦꯟꯁꯤꯡꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯁꯦ ꯀꯩꯅꯣꯕ? ꯂꯥꯏꯔꯤꯛ. ꯅꯪ ꯑꯟꯁꯔ ꯍꯩꯇ꯭ꯔꯦ. ꯇꯤꯐꯤꯟ ꯅꯠꯇ꯭ꯔꯒ ꯀꯛꯆꯦꯡꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯁꯦ ꯀꯩꯅꯣ? ꯆꯤꯅꯤ. ꯑꯗꯨꯃꯥꯏꯅ ꯁꯥꯇ꯭ꯔꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯀꯩꯅꯣ? ꯂꯥꯏꯔꯤꯛ ꯇꯝꯕ. ꯁꯨꯇꯤ ꯊꯥꯕ ꯄꯥꯝꯗ꯭ꯔꯣ? ꯄꯥꯝꯗꯦ? ꯑꯁ ꯑꯗꯨꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯉꯥꯡꯅꯤꯅꯦ ꯑꯗꯨꯗꯤ. ꯑꯩꯕꯨ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯁꯣꯜꯖꯕ ꯋꯥꯅꯤ. ꯁꯤ ꯂꯥꯛ. ꯈꯖꯤꯛꯅꯦ ꯁꯤ ꯈꯛꯇ. ꯆꯣ. ꯑꯩꯗꯤ ꯀꯨꯀꯨꯝꯕꯔ ꯀꯩꯀꯥ ꯍꯥꯞꯄꯤꯒꯦ ꯇꯧꯅꯤ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯍꯥꯞꯄꯤꯗꯕ. ꯁꯤꯗ? ꯀꯨꯀꯨꯝꯕꯔ ꯍꯥꯏꯗꯤ ꯍꯥꯞꯄꯨ ꯀꯩꯅꯣ. ꯊꯕꯤꯗꯣ. ꯍꯥꯞꯄꯨ. ꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯣꯡꯅꯕ ꯇꯧꯔꯣ. ꯃꯊꯪꯗ ꯍꯥꯞꯄꯨꯀꯣ. ꯍꯥꯎꯋꯦ ꯃꯥ ꯌꯥꯝ. ꯑꯗꯨꯁꯨ ꯍꯥꯎꯕꯅꯦ. ꯍꯥꯎꯋꯦ. ꯃꯣꯂꯣꯝ ꯇꯩꯕꯤꯒꯦꯁꯦ. ꯑꯗꯨꯅ ꯊꯨꯅ ꯀꯪꯁꯤꯟꯗ꯭ꯔꯣ? ꯃꯅꯥꯏꯌꯦ. ꯃꯃꯥ ꯁꯤꯅꯦ. ꯃꯈꯨꯝ ꯁꯤꯂꯁꯤ ꯃꯈꯨꯝ ꯈꯨꯝꯖꯔꯁꯤ. ꯆꯤ ꯍꯤꯗꯥꯛꯁꯦ ꯊꯍꯧꯗ꯭ꯔꯕꯅꯤꯅꯦ. ꯒ꯭ꯔꯤꯟ ꯑꯣꯏꯁꯜꯂꯦ. ꯏꯃꯦꯜ ꯌꯦꯡꯒꯦꯀꯣ. ꯌꯥꯅꯤꯁꯦ. ꯁꯦꯀꯣ ꯊꯥꯖꯁꯦ. ꯊꯦꯡꯉꯦ ꯁꯦꯅꯦ ꯏꯕꯨꯡꯉꯣ. ꯄꯨꯡ 3:10 ꯆꯠꯈ꯭ꯔꯦꯅꯦ. ꯃꯥꯁꯤ ꯃꯈꯨꯝ ꯄꯥꯏꯔ ꯈꯨꯝꯖꯤꯜꯂꯨꯀꯣ. ꯁꯦ.
Thác cái máy xin. Khitang thau, khitang thau. Cùng tao sẽ không tổ chứ. Cùng thiên nghe chứ. Chứ. Sinh đi làm thằng chân cái nó may chú lạc tê, cô ngào re. Nung khitang chú vào cái may lạc tê à bà tê. May lạc tê. Cô còn ngào re. May lạc thì gì? May thả cái thả đó bà bà đó. Ở đi cài rồi mi đây. May lại làm tiền thả được rồi. Ừ. Không tổ sẽ thiên nghe mà. Yào ngang này ye. Mà em làm khai. Hello. Mama manamnambirage đâu. 이친구는 좀 하나 lumma mani lại khâu đồ. Chị là buồn đi tập phải ta đi. Mama học sinh nào cả đúng không? Mama. Siêu gì? Sao đâu? Dạ sao? Dạ đây mama nằm mẹ. Bà bé tôm không? Lại em hay đâu? Sakre sida manungda basta chatpanina aido thintoktre thabak mathang loisalage ma chakhrabnina dedi wairam hanamda tachangi mai chulati ko ka ngawre ma chatlamdai ma je han thadoktradi thabak si tawfam khangdeba aduna ma lo chakhraga mathang tawjarage ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤꯅꯦ ꯁꯤꯗ ꯐ꯭ꯔꯨꯏꯠ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯆꯅꯥ ꯑꯐꯨꯠꯄꯁꯤꯒ ꯁꯦꯝꯒꯦꯕꯀꯣ ꯆꯅꯥꯁꯦ ꯀꯥꯝꯊꯣꯛꯑꯕꯅꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯑꯗꯨꯒ ꯀꯩꯅꯣꯒ ꯈꯥꯃꯦꯟꯁꯤꯟ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯀꯥꯝꯕꯗꯨꯗ ꯑꯗꯨꯝ ꯌꯦꯟ ꯈꯔ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨ ꯌꯦꯟ ꯍꯥꯞꯆꯜꯂꯅꯤ ꯇꯤꯜꯍꯧ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯊꯨꯝꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯊꯥꯛꯀꯦꯕ ꯀꯥꯝꯕꯗꯕꯨꯗꯤ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯨ ꯁꯤ ꯆꯥꯠ ꯃꯁꯂꯥꯁꯦ ꯈꯛꯇꯪ ꯆꯥꯏꯁꯟꯒꯦꯕ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯨꯒ ꯁꯤ ꯈꯛꯇꯪ ꯆꯥꯏꯁꯜꯂꯀꯥꯟꯗ ꯆꯝꯄ꯭ꯔꯥ ꯃꯍꯤꯗꯣ ꯆꯝꯄ꯭ꯔꯥꯁꯦ ꯈꯛꯇꯪ ꯁꯨꯝꯖꯟꯒꯦꯕ ꯑꯗꯨꯒ ꯁꯤꯟꯇꯛꯀ ꯇꯧꯔꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯥꯕꯗ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯣꯏꯌꯦꯕ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯏꯁꯥꯁꯨ ꯐꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯖꯜꯂꯦ ꯁꯤ ꯂꯩꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯦꯔꯨꯝ ꯑꯅꯤꯈꯛꯀ ꯍꯥꯞꯄꯦ ꯌꯦꯔꯨꯝꯁꯤꯅ ꯀꯥꯝꯕꯗ ꯍꯥꯞꯄꯗ ꯑꯃꯗꯤ ꯄꯣꯛꯈꯥꯏꯈ꯭ꯔꯦꯕꯀꯣ ꯃꯁꯛ ꯌꯥꯝ ꯊꯤꯔꯦ ꯑꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯇꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯁꯥꯏꯉꯥꯏ ꯂꯩꯔꯦ 12 ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯒꯦ ꯑꯗ ꯉꯁꯤꯗꯤ ꯆꯤꯀꯟ ꯊꯣꯡꯁꯦꯕꯀꯣ ꯃꯩꯁꯨ ꯉꯁꯥꯏ ꯂꯥꯛꯇꯕꯗꯩ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯆꯤꯀꯟꯁꯦ ꯂꯧꯊꯣꯛꯑꯒꯦ चिकन लौथोए कई लौथोकनी मोरोक अनी में थागे अवा फदीगोम लौथोगे पुंग अमागा मखाइदा थबा हलक्तोइनिबको अदुदगी टोमेटोजे फजबदी वाटपनीने सिमतंग यानीदा तेदी लौथोर सिलेर मैम चिकन जे ngarang nungdawaram lawrokpan ngasidu kaigino khani mai ju do mutleba adugi chamthoge
kuina mai mut panina keno tawamdre kaisu freeze tawamdre lagi Asai sum cha angai school jakraga keno to mai lakadrana sum ngai bane bado mai laktre duna thongage yengi mahi sida maroi da hijangi bagi maroi amani kak thaba amusu mai laame amusu mutkare imai pema mai ge condition jidi yadre he sem chaba loi loi ko mayam chicken thongna ba fadigo khamen simbi umoro soina thaage umoro adagi chanam tilo punna dum sujale chanam ga singa ba aduga sina tilo leire ado alu di haparo alu se leiri lei aduga matol thoga akoi yumdai tanbanina alu do khet yam tanleba aduna alu haparoige aduna thau hairage pung 12 makhai hengreba ko ama makhai dadi akoi nupa laktoine ba thause hangam thau leitre leramdre aduna si hoina dum thongage arai bajina hangam thau no budi hawbane do hangam thau je konararoi thau sare ko thongage gas loidroba gane pu tawri ngai di tawdabane khangde mai julate thongai daga loi thokadi nong tani masal tha ke ko tomato hapsange mahi da khara hapaga mahi khatang yangtakna thonglammoye duna thongdarage masu thakha masu ge matu nom ta thokha yade jara sina ye morok masu hapchalorage thumde hapsangrage ko ai sa hapchalage
ꯒ꯭ꯌꯥꯁꯁꯤ ꯂꯣꯏꯗꯧꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯐꯔꯛ ꯇꯥꯗꯣꯔꯤꯗ ꯁꯤ ꯃꯍꯤ ꯍꯥꯞꯄꯗ ꯍꯥꯞꯅꯕꯁꯤꯡꯗꯨꯅꯦ ꯑꯗꯣ ꯁꯤꯗ ꯀꯪꯁꯤꯜꯂꯛꯀꯗꯣꯔꯦ ꯄꯨꯡꯁꯨ ꯑꯃ ꯇꯥꯁꯜꯂꯛꯑꯦ ꯃꯩ ꯂꯥꯛꯄ ꯉꯥꯏꯕꯗ ꯊꯦꯡꯇꯣꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯁꯧꯔꯥ ꯂꯥꯛꯑꯒ ꯁꯧꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯉꯁꯥꯏꯒꯤꯗꯣ ꯍꯥꯞꯆꯟꯈ꯭ꯔꯦꯀꯣ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯍꯤ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯒꯦ ꯃꯍꯤ ꯍꯥꯞꯆꯜꯂꯗꯝ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯂꯣꯏꯔꯦ ꯑꯩꯅ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯤꯋꯥꯁꯨ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯄꯥꯟ ꯏꯔꯣꯝꯕ ꯑꯃꯒ ꯇꯧꯁꯜꯂꯦ ꯆꯥꯛꯁꯤ ꯁꯤꯗꯩ ꯈꯥꯏꯔꯒ ꯏꯕꯥꯅꯤꯁꯤ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯟꯆꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ